ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯪꯒꯣꯟꯗꯒꯤ ꯍꯦꯛꯆ ꯉꯧꯕꯤ ꯁꯦꯡꯉꯛꯏꯁꯦ ꯊꯝꯕꯥꯜꯅꯤ ꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯔꯛꯀꯦ ꯇꯨꯇꯨ ꯁꯤꯗꯅ ꯊꯝꯕꯥꯜ ꯊꯥꯖꯕ ꯊꯝꯕꯥꯜꯅꯤ ꯁꯤꯅ ꯁꯤꯗꯩ ꯍꯦꯛꯆꯔꯛꯄꯅꯤ ꯑꯗꯩ ꯁꯤ ꯊꯔꯣ ꯊꯥꯖꯕꯅꯤ ꯊꯔꯣꯁꯦ ꯁꯤꯗꯩ ꯍꯦꯛꯆꯕꯅꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯃꯌꯥꯝꯗ ꯑꯝꯇ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯒꯦ ꯇꯨ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯁꯤ ꯃꯈꯥꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯤꯁꯨ ꯂꯩꯅꯤ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯁꯤꯁꯨ ꯃꯄꯥꯟ ꯁꯥꯠꯂꯦ ꯉꯔꯥꯡ ꯊꯥꯕꯅꯤ ꯉꯁꯤ ꯁꯥꯠꯂꯦ ꯂꯣꯏꯅ ꯁꯤꯅ ꯆꯦꯔꯩ ꯑꯗꯒꯤ ꯁꯤꯅ ꯀꯔꯤꯅꯣ ꯗꯥꯂꯤꯌꯥ ꯑꯗꯩ ꯁꯤꯅ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯄꯨꯡ ꯃꯥꯄꯟ ꯁꯥꯠꯄꯤ ꯁꯤꯅ ꯀꯧꯈꯥ ꯌꯥꯝ ꯇꯥꯡꯕꯗꯣ ꯑꯗꯨꯏꯗꯨꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯍꯧꯖꯔꯦ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯁꯨ ꯇꯣꯡꯀꯣꯂꯥ ꯑꯔꯥꯡꯕꯤ ꯁꯤꯁꯨ ꯂꯩ ꯑꯉꯥꯡ ꯁꯥꯠꯄꯗꯣ ꯍꯧꯔꯩ ꯁꯤꯅ ꯇꯨꯂꯁꯤ ꯑꯋꯥꯊꯕꯤ ꯑꯗꯩ ꯀꯣꯝꯂꯥ ꯄꯥꯜꯂꯦ ꯇꯨ ꯀꯣꯝꯂꯥ ꯉꯔꯥꯡ ꯊꯥꯕꯅꯤ ꯉꯁꯤ ꯄꯥꯜꯂꯦ ꯁꯤꯅ ꯆꯝꯄ꯭ꯔꯥ ꯑꯗꯩ ꯁꯤ ꯂꯐꯨ ꯁꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯖꯔꯦ ꯁꯤ ꯆꯦꯔꯩ ꯃꯄꯥꯟ ꯁꯥꯅꯕꯅ ꯑꯩꯅ ꯉꯁꯥꯏ ꯃꯅꯥ ꯂꯣꯏ ꯂꯧꯊꯣꯛꯆꯕꯅꯤ ꯃꯊꯛꯇꯅꯤ ꯊꯥꯏꯁꯦ ꯇꯨ ꯗꯣꯂꯥ ꯃꯊꯛꯇꯅꯤ ꯌꯦꯡꯕꯤꯌꯨ ꯃꯈꯥ ꯃꯈꯥꯗꯗꯤ ꯊꯥꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩ ꯃꯊꯛꯇ ꯂꯣꯏ ꯁꯥꯔꯦ ꯑꯁ ꯌꯥꯝ ꯑꯩꯒꯤꯁꯤꯡꯁꯦ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟ ꯁꯤꯅ ꯂꯥꯡꯗꯕꯤ ꯁꯤꯅ ꯑꯔꯥꯡꯕꯤ ꯑꯗꯒꯤ ꯁꯤꯁꯨ ꯃꯅꯥ ꯂꯩ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯁꯟꯗꯣꯛꯑꯦ ꯇꯨ ꯁꯤꯗꯤ ꯌꯥꯝ ꯁꯟꯗꯣꯛꯑꯦ ꯖꯔ ꯁꯟꯗꯣꯛꯑꯦ ꯁꯤ ꯃꯅꯥ ꯂꯩꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯁꯟꯗꯣꯛꯑꯦ ꯁꯤꯁꯨ ꯇꯨ ꯁꯤꯁꯨ ꯁꯤ ꯀꯩꯅꯣꯗꯣ ꯐꯖꯕꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯗꯅꯕꯅ ꯇꯨ ꯀꯣꯕꯤ ꯎꯀꯥꯕꯤ ꯐꯖꯩꯌꯦ ꯏꯟꯗꯤꯖꯤꯅꯁ ꯀꯩꯅꯣꯅꯤ ꯁꯤꯅ ꯀꯣꯕꯤꯁꯦ ꯑꯃꯨꯛ ꯇꯨ ꯀꯣꯕꯤ ꯃꯊꯛꯇ ꯊꯥꯏꯅꯦ ꯍꯥꯏꯕ ꯁꯤꯁꯨ ꯆꯣꯡꯒꯥꯡꯗ ꯃꯥꯅꯦ ꯆꯣꯡꯒꯥꯡꯗ ꯆꯣꯡꯒꯥꯡꯁꯤꯗ ꯁꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡ ꯑꯩꯒꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯐꯔꯇꯤꯂꯥꯏꯖꯔ ꯀꯩ ꯍꯥꯞꯀꯦꯅ ꯍꯦꯛꯇ ꯍꯪꯉꯛꯄ ꯐꯔꯇꯤꯂꯥꯏꯖꯔꯗꯤ ꯏꯁꯥꯅ ꯂꯣꯏ ꯁꯦꯝꯖꯔꯦ ꯆꯥꯛꯈꯨꯝꯒꯤ ꯀꯤꯆꯟ ꯋꯦꯁꯇꯣ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯑꯇꯩ ꯑꯝꯇ ꯍꯥꯞꯇꯦ ꯁꯤꯒꯁꯦ ꯑꯃꯨꯛ ꯀꯌꯥ ꯐꯖꯅ ꯁꯥꯠꯂꯤ ꯐꯔꯇꯤꯂꯥꯏꯖꯔ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯊꯕꯤ ꯂꯩꯍꯧꯕꯁꯦ ꯌꯨꯝꯗ ꯆꯥꯛꯀꯨꯝꯕ ꯂꯪꯊꯣꯛꯄ ꯏꯟꯖꯥꯡ ꯁꯦꯝꯕꯩꯒꯨꯝꯕ ꯇꯨ ꯑꯁꯤ ꯑꯦꯂꯣꯕꯦꯔꯥ ꯁꯦꯝꯉꯣ ꯇꯨ ꯑꯦꯂꯣꯕꯦꯔꯥ ꯐꯖꯩ ꯍꯜꯂꯨꯋꯥ ꯍꯜꯂꯨꯋꯥꯁꯨ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨꯝ ꯂꯩꯅꯗꯅꯕ ꯁꯣꯝꯗ ꯀꯨꯟꯗꯥ ꯂꯩ ꯃꯊꯛꯇꯕꯨꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯃꯌꯥꯝ ꯎꯠꯈ꯭ꯔꯦꯗꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯨ ꯀꯩꯅꯣꯅꯦ ꯐꯔꯇꯤꯂꯥꯏꯖꯔꯗꯣ ꯁꯤꯁꯨ ꯂꯣꯏ ꯁꯥꯠꯂꯝꯕꯅꯤ ꯁꯤꯅ ꯀꯨꯟꯗꯥ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯐꯔꯇꯤꯂꯥꯏꯖꯔ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯐꯔꯇꯤꯂꯥꯏꯖꯔꯗꯤ ꯑꯇꯩ ꯑꯝꯇ ꯍꯥꯞꯇ꯭ꯔꯦꯗ ꯑꯩꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕꯒꯤ ꯀꯩꯅꯣꯁꯦ ꯀꯤꯆꯟ ꯋꯦꯁꯇꯣ ꯑꯗꯨ ꯉꯥꯛꯇ ꯌꯦꯔꯨꯝ ꯆꯥꯃꯅꯥ ꯑꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕꯒꯤ ꯆꯤꯡꯘꯤ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯩꯗꯤ ꯀꯦꯃꯤꯀꯦꯜ ꯑꯝꯇ ꯁꯤ ꯍꯥꯞꯇꯦ ꯐꯩꯒꯩꯁꯦ ꯆꯤꯟ ꯑꯉꯧꯕ ꯇꯥꯔꯛꯑꯗꯤꯅꯦ ꯆꯥꯛꯇꯣ ꯀꯩꯅꯣꯃꯨꯛ ꯊꯥꯃꯨꯛ ꯇꯤꯡꯁꯤꯜꯂ ꯊꯝꯃꯦꯗꯅ ꯃꯍꯤꯗꯨ ꯆꯤꯊꯣꯛꯑ ꯑꯗꯨꯝ ꯀꯥꯞꯄ ꯑꯗꯨꯗꯤ ꯇꯤꯟ ꯑꯉꯧꯕꯗꯨ ꯇꯥꯔꯦ ꯃꯊꯛꯇꯅꯤꯀꯣ ꯊꯥꯕꯤꯔꯤꯁꯦ ꯃꯥꯅꯤ ꯗꯣꯂꯥꯅꯤ ꯃꯌꯥꯝ ꯃꯈꯥꯗꯒ ꯊꯥꯖꯕꯤꯔꯣ ꯊꯥꯐꯝ ꯂꯩꯄꯣꯟꯇꯦꯗ ꯊꯥꯐꯝ ꯂꯩꯇꯕꯅꯤꯅ ꯃꯊꯛꯇ ꯊꯥꯔꯦ ꯑꯗꯨꯒ ꯐꯔꯇꯤꯂꯥꯏꯖꯔꯗꯤ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦ ꯁꯤꯅ ꯁꯤꯁꯤꯅ ꯈꯣꯡꯅꯥꯡ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯨꯁꯟꯕꯗ ꯁꯤꯁꯨ ꯂꯣꯏꯅꯃꯛꯁꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯏꯠꯁꯨ ꯑꯩꯅ ꯆꯔꯥ ꯁꯦꯝꯖꯕꯅꯤ ꯁꯤ ꯃꯌꯥꯝ ꯑꯁ ꯂꯣꯏꯅ ꯃꯁꯤꯡ ꯍꯥꯏꯔꯔꯣꯏꯗ ꯑꯩ ꯑꯗꯨꯝ ꯁꯤꯅ ꯀꯩꯅꯣꯒ ꯕꯣꯟꯁꯥꯏꯒ ꯍꯣꯏ ꯕꯣꯟꯁꯥꯏ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏ ꯎꯆꯤ ꯑꯩꯈꯣꯏ ꯎꯆꯤꯅꯤ ꯁꯤꯅꯤ ꯕꯨꯡꯉꯣ ꯉꯧꯕꯤ ꯏꯁꯤꯡ ꯍꯩꯔꯛꯑꯕꯣꯏꯅꯦ ꯑꯩ ꯈꯨꯠ ꯎ ꯌꯥꯗꯕꯅꯤ ꯃꯣꯏꯅ ꯑꯩ ꯃꯅꯝ ꯈꯪꯕ ꯇꯨ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯁꯤꯁꯦ ꯑꯁ ꯑꯗꯨꯁꯨ ꯈꯨꯐꯖ ꯑꯃ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯃꯅꯥ ꯄꯥꯟꯕ ꯂꯩ ꯅꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯗꯣꯏꯅꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯀꯨꯏꯔꯦ ꯍꯧꯕ ꯑꯁꯤ ꯂꯩꯍꯥꯎ ꯂꯩꯍꯥꯎꯗꯣ ꯑꯩꯅ ꯀꯩꯅꯣ ꯁꯦꯝꯃꯤꯅꯤ ꯇꯨ ꯏꯌꯥꯔ ꯂꯦꯌꯥꯔꯤꯡ ꯁꯤꯃ ꯀꯛꯈꯤꯒꯗꯕꯗꯣ ꯑꯩꯅ ꯃꯆꯥ ꯁꯦꯝꯗꯣꯛꯀꯦꯅ ꯀꯣꯀꯣꯄꯤꯠꯀ ꯀꯩꯅꯣꯒꯅꯤ ꯀꯝꯄꯣꯁꯀ ꯇꯧꯔ ꯁꯦꯝꯃꯤ ꯁꯤꯅ ꯃꯈꯥꯗ ꯁꯤꯁꯤꯅ ꯆꯤꯡꯊ꯭ꯔꯥꯎ ꯑꯁ ꯉꯁꯥꯏ ꯁꯥꯠꯍꯧꯕꯅꯦ ꯐꯖꯕꯅꯦ ꯄꯤꯁꯛ ꯄꯤꯛꯑꯅꯤ ꯑꯗꯨꯝ ꯍꯧꯔꯦ ꯆꯤꯡꯊ꯭ꯔꯥꯎ ꯑꯗꯩ ꯁꯤꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯃꯂꯩ ꯑꯉꯥꯡꯕꯅꯤ ꯑꯗ ꯑꯁꯤ ꯁꯤꯁꯤꯅ ꯎꯗ ꯊꯝꯕ ꯎꯗ
시리즈. 많이 플란 막한 노이도 있네 과. 진짜 근데 만나래. 우모로. 시주 우모로. 진짜 주바고 참 본사이 시험게 또 보이나. 만나래 이금바 마다네. 아도 또 아이디. 스마나 와름 칫바 나피 보이베징제. 많이 좀 뚱절라. 이라자로 핸드네. 근데 또 시나 그노도 지레이도 레이 사담바는 ꯉꯁꯥꯏ mana loi lo thok khoi ena sina juba ka chum ngau ba yam chat le adui jo ai bon chai kap ke na loi kan to somgi sina sinayang to la natte nok shek lei sinung jang de yam phai hai sina pu chang tu phajitro pu sang adagi sina mayang ba mat sina lom ba lei makhan jing je yam ne tu chigense để khagi le hao khagi le hao trên một cạc đây 또 시만ung 지다서 막한 뒤 매암 레이래 프릭 샷 남 또 스마이나 까이노네 사나 탐이죠 마탁세 많이 잤나 봐 chia đây 이제 hình thêm đây xin một cạc đây đấy xin hạt cần nó đây nè thì được mà mình đã kháng thế mà mình được học chưa đó Five City cái nồi phòng bàn vậy cái nồi cá bố căng hậu ấy cá bố căng tu đấy cái lèo ngang vợ đấy đấy xin ada batin nama tu isi xin mahi ni kan mahi si je dam hafta khudingi dam chai ba mayam do kitchen gi kitchen waste do mahi do ai tum jala ma sa si asiam saja ai moina ni je ngai lẩu xuân đó lẩu moina sidra sidia diam ai mà sợ ai không ai cái nội dung gì ngốc vì xiềng này gì mỗi na cái này ngốc cái này ngốc ra sao vậy ăn ăn cái gì mà thật đấy được cũng phải sao mà nằm dưới nước xì sai để đẹp được rồi ngasi기디 ai ngongi blog se mathang sai de lotion jarage hathu sem jan jare aduna mathangi video da di ai yam tapna phajana loina ma uchara age tang sai mayam nung si video na ai bul like comment subscribe tawbiramo thank you